ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯙꯥꯁꯨ ꯑꯔꯥꯙꯅꯥꯒ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤ꯫ ꯂꯥꯟꯉꯝ ꯐꯔꯛ ꯏꯇꯥ ꯍꯦꯛ ꯇꯥꯔꯗꯅ, "ꯑꯣꯏ ꯏꯍꯦ, ꯅꯪꯅ ꯑꯃꯨꯛ ꯑꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯕ? ꯂꯥꯛꯏꯅꯤ ꯀꯩꯅꯣ? ꯑꯗꯣ ꯔꯙꯥ, ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯁꯥꯁꯤꯗꯅ." "ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯈꯤꯁꯦ ꯍꯥꯏꯔꯤꯅꯣ? ꯅꯍꯥꯟꯗꯒꯤ ꯅꯈꯣꯏ ꯁꯣꯔꯥꯠ ꯂꯣꯏꯕꯃꯨꯛ ꯉꯥꯏꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯏꯕꯗꯤ ꯑꯩ ꯉꯝꯈ꯭ꯔꯔꯣꯏꯀꯣ." "ꯑꯔꯥꯅ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯃꯥꯜꯂꯤꯀꯣ ꯂꯥꯟꯉꯝ." "ꯑꯍꯣꯏ, ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤꯅꯤ ꯑꯔꯥ. ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯅꯃꯥꯟꯅꯕꯤꯁꯤꯗ ꯍꯥꯏꯌꯣ." "ꯑꯩꯗꯤ ꯌꯥꯎꯖꯔꯣꯏꯀꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ. ꯅꯁꯥ ꯌꯥꯅ ꯌꯥꯅꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯖꯧ." "ꯑꯁ, ꯅꯪꯁꯨ ꯅꯃꯥꯟꯅꯕꯤ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯌꯦ." "ꯔꯙꯥ, ꯂꯥꯟꯉꯝꯅ ꯅꯪꯕꯨ ꯀꯣꯏꯁꯟ ꯁꯥꯟꯅꯖꯔꯛꯄꯁꯦ ꯀꯨꯏꯔꯦ. ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯗꯣꯛꯅꯧꯗꯅ." "ꯍꯩ ꯐꯔꯦ, ꯑꯩ ꯉꯥꯏꯍꯥꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ." "ꯂꯥꯟꯉꯝ, ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯀꯛꯆꯤꯡ ꯂꯝꯈꯥꯏꯒꯤ MLA ꯄꯨꯈ꯭ꯔꯤꯗꯨꯗ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯁꯥꯟꯅꯔꯨꯔꯁꯤꯔꯥ?" "ꯌꯥꯏꯌꯦꯅꯦ, ꯑꯁ ꯍꯔꯥꯎꯈ꯭ꯔꯦꯗ." ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯃꯤꯁꯨ ꯄꯥꯛꯅ ꯂꯩꯅꯔꯝꯗꯦ꯫ ꯑꯔꯥꯙꯅꯥ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯉꯥꯏꯔꯤ꯫ "ꯂꯥꯟꯉꯝ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ." "ꯂꯣꯏꯔꯦꯍꯦ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯀꯔꯤꯒꯤ ꯈꯪꯗꯕ꯭ꯔꯥ?" "ꯈꯪꯗꯦ. ꯍꯦꯛꯇ ꯇꯥꯟꯅꯔꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ. ꯑꯗꯨꯅ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯑꯣꯏꯅ ꯇꯥꯔꯒꯦ." "ꯍꯥꯏꯔꯒꯦꯀꯣ ꯔꯙꯥ." "ꯔꯙꯥ, ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯒꯤ..." "ꯀꯩꯗꯧꯔꯕ?" "ꯑꯁ, ꯈꯨꯄꯥꯛꯅꯗꯤ ꯊꯥꯔꯛꯀꯅꯨꯀꯣ. ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕ?" "ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ." "ꯈꯪꯉꯒ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕ?" "ꯈꯨꯄꯥꯛꯅ ꯌꯥꯝ ꯊꯥꯒꯠꯂꯤꯗꯅ ꯅꯣꯏ ꯅꯨꯄꯤꯁꯤꯡꯗꯤ." "ꯂꯥꯟꯉꯝ, ꯋꯥ ꯀꯣꯏꯊꯣꯛꯑꯒ ꯁꯨꯝ ꯂꯩꯔꯅꯨ. ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯤꯔꯗꯣꯏꯅꯦ." "ꯀꯔꯤꯔꯥ, ꯂꯩꯁꯥꯕꯤꯅ ꯃꯆꯥ ꯆꯦꯟꯕ꯭ꯔꯅꯦ?" "ꯂꯥꯟꯉꯝ, ꯑꯩꯗꯤ ꯅꯪꯁꯦ ꯀꯔꯝꯅ ꯉꯥꯡꯅꯅꯤ?" "ꯐꯔꯦ ꯐꯔꯦ, ꯍꯥꯏꯔꯒꯦꯀꯣ. ꯑꯗꯨꯕꯨꯔꯣ ꯔꯙꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯦ." "ꯑꯍꯥ, ꯂꯥꯟꯉꯝ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯅꯦ?" "ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯕꯅꯤꯀꯣ." "ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ." "ꯀꯔꯤꯒꯤꯔꯥ ꯑꯗꯨꯗꯤ?" "ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯂꯦꯞꯂꯒꯦꯅ ꯈꯜꯂꯤ." "ꯌꯥꯔꯣꯏꯗ ꯃꯗꯨ, ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ." "ꯂꯥꯟꯉꯝ, ꯁꯦ ꯑꯩ ꯆꯠꯂꯒꯦ. ꯑꯉꯥꯡꯗꯣ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤꯕ." "ꯔꯙꯥ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯅꯨꯡꯁꯤꯕ ꯍꯩꯌꯦ." "ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯈꯣꯡꯐꯝꯁꯦ ꯍꯣꯡꯂꯔꯣꯏ ꯂꯦꯞꯂꯤ. ꯊꯣꯏꯕꯒꯤꯗꯃꯛ ꯑꯩ ꯀꯠꯊꯣꯛꯂꯒꯦꯅ ꯈꯜꯂꯤꯌꯦ." "ꯏꯕꯥꯅꯤ ꯄꯨꯟꯅ ꯌꯣꯛꯃꯤꯟꯅꯕꯗꯤ?" "ꯃꯗꯣ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯀꯔꯤꯁꯨ ꯌꯥꯔꯛꯑꯣꯏ." "ꯔꯙꯥ, ꯅꯪ ꯑꯩꯕꯨ ꯋꯥꯍꯜꯂꯅꯨꯕ ꯄ꯭ꯂꯤꯖ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯅꯪꯒꯤꯗꯃꯛ ꯑꯩ ꯊꯣꯏꯕꯁꯨ ꯏꯆꯥꯃꯛꯀꯨꯝ ꯌꯣꯛꯄ ꯉꯝꯒꯅꯤ." "ꯑꯩꯅ ꯊꯣꯏꯕꯕꯨ ꯌꯣꯛꯄꯗꯤ ꯏꯇꯤꯛ ꯏꯄꯥꯖꯗꯦ. ꯃꯄꯥ ꯑꯃꯁꯨꯡ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ." "ꯑꯗꯨꯗꯤ ꯑꯩ ꯏꯄꯥꯗ ꯍꯥꯏꯒꯅꯤꯀꯣ. ꯏꯄꯥꯅ ꯌꯥꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ?" "ꯂꯥꯟꯉꯝ, ꯋꯥꯍꯩꯗꯨ ꯀꯟꯃꯟꯗ꯭ꯔꯥ? ꯍꯣꯏ, ꯏꯄꯥꯗ ꯅꯪ ꯋꯥꯔꯤꯁꯤ ꯁꯥꯗꯨꯅ ꯌꯦꯡꯉꯣ. ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ." ꯂꯥꯟꯉꯝ ꯃꯣꯃꯣ ꯅꯣꯛꯆꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯥꯅꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯅꯥꯁꯨ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤꯗꯃꯛ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯁꯤꯜꯆꯔ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯆꯪꯕ ꯇꯥꯔꯝꯃꯤ꯫ ꯁꯅꯥ ꯆꯪꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯄꯛꯆꯥꯎ ꯑꯅꯥꯕ ꯂꯣꯏꯅꯕ ꯍꯧꯔꯦ꯫ "ꯄꯨꯕꯥ, ꯁꯦ ꯍꯧꯒꯠꯂꯣꯕ. ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯀꯣ. ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗꯅꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦꯕ." "ꯑꯩꯗꯤ ꯆꯥꯛꯄꯨ ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦꯗ." "ꯄꯨꯕꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏꯀꯣ. ꯁꯤꯃꯗꯤ ꯀꯥꯎꯖꯅꯨꯍꯦ. ꯑꯗꯨꯒꯅꯦ ꯍꯛꯆꯥꯡꯒꯤꯁꯨ ꯈꯔ ꯈꯜꯂꯣꯕ. ꯁꯦ." "ꯁꯅꯥ, ꯑꯩꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦꯍꯦ." "ꯑꯁ,
ꯃꯔꯩ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦꯗ ꯌꯥꯔꯔꯣꯏꯕꯁꯤꯗꯤ ꯁꯅꯥꯅ ꯃꯀꯨꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯅꯝꯗꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯀꯨꯁꯨ ꯑꯗꯨꯝ ꯆꯥꯔꯤꯗꯅ ꯔꯇꯟ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯂꯥꯏꯖꯒꯤ ꯋꯥꯈꯜꯅ ꯏꯔꯥꯛꯅꯕꯒꯨꯝ ꯇꯧꯔꯤ ꯅꯨꯡꯊꯤꯜꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯁꯣꯐꯥꯗꯨꯗ ꯎꯏꯊꯔꯨꯔ ꯃꯥꯜꯂꯤ ꯇꯥꯃꯣ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯣ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯆꯥꯎꯈꯠꯄ ꯇꯥꯔꯦ ꯂꯥꯏꯖ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯅꯪꯕꯣ ꯀꯨꯏꯔꯦꯅ ꯂꯥꯛꯄ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯇꯥꯃꯣꯗꯤ ꯀꯥꯎꯔ ꯃꯥꯜꯂꯤꯗ ꯀꯥꯎꯗꯦꯗ ꯅꯪꯗꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯨꯗꯤ ꯑꯩꯅ ꯀꯌꯥꯝ ꯋꯥꯖꯕ ꯈꯪꯉꯝꯃꯔꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯤꯗꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯕ ꯃꯔꯝꯗꯣ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦꯗ ꯑꯗꯨꯒ ꯑꯩꯅ ꯃꯇꯝ ꯈꯔ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯤꯗ ꯅꯪꯗꯤ ꯅꯨꯄꯤ ꯄꯨꯔꯞ ꯀꯣꯏꯗꯨꯅ ꯀꯔꯤꯒꯤ ꯂꯥꯏꯖ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯍꯤꯡꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯅꯪꯅ ꯑꯩꯕꯨ ꯈꯪꯍꯧꯗꯅ ꯊꯥꯗꯣꯛꯄꯤꯔꯝꯕꯗꯨꯗ ꯑꯩꯁꯨ ꯅꯪꯒ ꯃꯥꯟꯅꯕ ꯃꯤ ꯊꯦꯡꯅꯕꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯔꯦ ꯐꯔꯦꯁꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯇꯕ ꯅꯨꯄꯤꯗꯣ ꯋꯥꯍꯜꯂꯒꯦ ꯍꯥꯏꯔꯕ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯀꯔꯝꯅ ꯅꯨꯄꯤꯗꯨꯒ ꯅꯨꯡꯁꯤꯅꯕ ꯉꯝꯗꯧꯔꯤꯒꯦ ꯈꯪꯗꯦ ꯂꯥꯏꯖ ꯅꯪ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯨꯕ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕ ꯑꯩꯒꯤ ꯍꯛꯆꯥꯡꯗꯨꯗꯤ ꯅꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯅꯥꯒꯤ ꯍꯛꯆꯥꯡꯗ ꯂꯩꯌꯨ ꯍꯥꯏꯔꯤꯅꯣ ꯂꯥꯏꯖ ꯅꯨꯄꯥ ꯅꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯅꯈꯣꯏꯅ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯊꯝꯃꯤ ꯍꯜꯂꯛꯂꯔꯣꯏꯗꯕ ꯑꯣꯏꯔꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯃꯤꯗꯨꯕꯨ ꯂꯥꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯃꯃꯤꯗꯤ ꯁꯤꯔꯕꯁꯨ ꯀꯣꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯅꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯐꯣꯟꯗꯨꯃꯁꯨ ꯀꯟꯅ ꯈꯤꯡꯂꯤ ꯇꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯏ ꯍꯦꯔꯣꯏꯅꯤꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯦꯗꯣ ꯄꯥꯏꯈꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ ꯑꯩ ꯆꯠꯂꯒꯦ ꯂꯥꯏꯖ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯂꯥꯏꯖ ꯉꯥꯏꯈꯣ ꯔꯇꯟ ꯃꯪ ꯑꯣꯏ ꯍꯥꯋꯣꯏ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ ꯐꯣꯟꯗꯨꯁꯨ ꯔꯤꯡ ꯀꯟꯅ ꯈꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯍꯨꯜꯒꯗꯣ ꯑꯌꯧꯕꯤ ꯊꯥꯡꯗ ꯆꯣꯡꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯨꯅ ꯈꯟꯂꯤ ꯍꯜꯂꯣ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯐꯣꯟ ꯄꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯗꯨꯕꯣ ꯑꯔꯥ ꯁꯥꯎꯅꯨꯀꯣ ꯑꯩꯁꯦ ꯃꯪꯂꯥꯛꯅꯔꯨꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯂꯥꯏꯖꯗꯣ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯏꯍꯦ ꯃꯪꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛ ꯃꯟꯊꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯕ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯄꯨꯡꯁꯤꯗ ꯌꯥꯔꯝꯗ꯭ꯔꯦꯅ ꯑꯔꯥ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯑꯒꯦꯀꯣ ꯏꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯍꯣꯏ ꯑꯔꯥꯟꯗꯅꯥꯅ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯉꯝꯗꯦ ꯐꯣꯟꯗꯨ ꯐꯠ ꯊꯝꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯀꯅꯥꯕꯨ ꯈꯨꯗꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯕꯗꯤ ꯃꯥꯁꯨ ꯉꯝꯈꯤꯗꯦ ꯁꯅꯥ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯆꯦ ꯑꯩ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯊꯝꯃꯝꯒꯦꯀꯣ ꯍꯌꯦꯡꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦꯕ ꯍꯣꯏꯅꯦ ꯊꯝꯃꯝꯃꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯃꯥꯒꯤ ꯁꯪꯒꯣꯝꯒ ꯕꯣꯇꯜꯒꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯊꯝꯃꯣ ꯑꯗꯨꯗ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯃꯃꯥꯒ ꯄꯄꯥꯒ ꯕꯖꯥꯔ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯥꯒꯤ ꯐꯤꯔꯣꯜꯁꯨ ꯂꯩꯔꯛꯇꯣꯏꯅꯦ ꯃꯥꯆꯧꯕꯤ ꯋꯥꯍꯟꯒꯅꯨꯀꯣ ꯀꯞꯄ ꯌꯥꯗꯦ ꯀꯣꯅꯦ ꯏꯁ ꯑꯉꯥꯡꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯒ ꯃꯥꯟꯗ꯭ꯔꯥ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯆꯣ ꯊꯦꯡꯈꯤꯅꯤ ꯆꯠꯂꯣ ꯍꯣꯏ ꯏꯆꯦ ꯁꯅꯥ ꯑꯃꯗꯤ ꯂꯣꯌꯥ ꯍꯌꯦꯡ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯆꯩ ꯑꯌꯥꯝꯕ ꯂꯩꯕ ꯂꯣꯏꯁꯤꯜꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯁꯅꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯣꯔꯥꯝꯕꯅ ꯁꯅꯥ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯃꯣꯔꯥꯝꯕ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩ ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯃꯁꯤꯡꯄꯨꯔꯗ ꯆꯠꯂꯅꯤꯌꯦ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯑꯝꯃꯤꯅꯤ ꯅꯣꯏ ꯀꯀꯥ ꯑꯇꯣꯟꯕꯗꯨꯔꯣ ꯂꯣꯌꯥ ꯄꯩꯇꯛꯅ ꯌꯦꯡꯂꯛꯏ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯠꯇꯦ ꯅꯪꯁꯨ ꯀꯅꯥ ꯃꯥꯟꯒꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯣꯖꯥꯔꯣ ꯑꯁ ꯂꯣꯏꯔꯦ ꯃꯣꯔꯥꯝꯕ ꯅꯪꯁꯨ ꯀꯩꯅꯣꯃꯤ ꯅꯪ ꯑꯩꯒꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯇꯥꯗꯤ ꯀꯩ ꯄꯥꯎꯅꯣ ꯑꯗꯣ ꯅꯪꯗꯤ ꯅꯁꯛꯀꯁꯦ ꯁꯥꯊꯤꯅ ꯐꯖꯔꯝꯃꯤꯅꯦ ꯃꯤ ꯂꯣꯏꯅ ꯉꯥꯎꯅꯔꯒ ꯆꯠꯂꯅꯤꯀꯣ ꯆꯦꯛꯁꯜꯂꯨ
Is warigadi nang so yam hencham oi to ame Loya thamoi khudum suduna khangba natana upai lete oidamnida ado nangna oire hairadi oiramani kaigino nangna phani ka setana chuni ga paintana dawridubo laisabi aribi ga saradana somdana loyana mausida laisabi saikai swairi mamma sida kin thiloni ko mau oirabudi phani setradi kaino nangna ngangi siba nang longa bai se lore bet ka loi ti he oiba as nang garam ka da longino thani phara ka dawre hawjik nang nang bado ikoi sai ni o phai ne pose am ta ene khali ni ado noi sai di kari tawge Indian Army ni captain oina leiri ado nong pha do ko ai chelage ko thing kreba angang su thanami kaino lohong boda ngai ha ga angang ga yawar bai sa hoi angang po aba matong da hong ba adu gini moramba ingak ngak na lehore sana phanghong da bai chak ti chak report ni sana di somda nokpet ka tawdana ya arai bi thai gatana changlakli adu ga loya di somda mai hore hawjik imana bada yam phabani mangonda mulai raga hairona kari ne gesi de yare ko kit khambalani adu gi saru pudi ne chaglame fast food amada changu sila khangni na imphal ta kai puge ba karan tawnu ba angang le hori ko itei mana sangom bithak sanu loya asaw ba kaloina na sanado restaurant amada posilei kaigino nangna muksida pura isiba lakdala sida hawu yam phangmane adu ai taliko yamna tala aisine karino restaurant haise ngak ahawa thum charaga potha phamni nang khangdro ado koi swaidadi adugi meaning do ama oikre aduna ai taleba hey lawai jabeng ngangale sana loya du ki boi khangoi tawduna kumthara e kama da pushilakuna phamine loya chana ba haibu chatki bani ngahak achapoto chaba horakpaduda maidu phatlawna muthatle kaigino maiga muthalisiba hey lawganu hey thangnabada mi phamini ko as mai thaloba thaloi amda thaloi ngasidi wajab jabam ngangnara dawne nupa yam yengi banamito aina solon sangi khangni aisene kanamta gi oiba yadanaba as tama karan dawnu ko itai na oidana leirabasida wathi dawnu ko ai kapcharaksani loya amata tadabi sana ki makoto ta paimaga sanado o khongthi kaptharakli loya to phongga khangdi ikai bana mapudu changlaklaga kaino ne bungo nabani bu natai na nang haidai ne oh mani kaka aduga kari kino mana sukana kapide mai muthatpaga kichari oramni kaka sanawam ta haidana khangni dana na yum yobaga aina kitok yumubana sana prap thokri loya sutane gari manungduda kapna sumlai as yare basana ain nangoda kari kai bataw khrage ima khoina hangabada aibo mung chopa tare ne ibani se itei naw natro koina badina tedana yum mama ban minarabani army to so captain aduga sumaida restaurant changna braba ayam sawlingida ngai khone sana kaigino noina restaurant gi artha se asuk yam thina khalisiba hoi khoi swaidadi meaning se artha to ngale hydroina sana thimaga yada khai adum kap tuna lagli yum he ke workpaga magi kada chensen khre kap tuna laya kaidawrage ne hai emotion ga pisiba baba aina karanga ngore hey kari gi ngangbiri no ne hey nangdi kari gi ngangbiri no ne hey jai jagiro na baba ai matu ngangjaroi angang sida gam sathina jai biru ba jalo basibo mati su pa kana jangsan no na hangre haima sana nang bu kai dawrage ne iche ai am sawninge ai kai dawrage haibani adugo mana tawrise ai hatok ni ngai se ne iche ihe adubu kari matangi no haibani ne he ichi da sing hayu se sana kappaga lawbaga tawuma tawduda ibe masana law sida thora u law ne he ipa wa hange se law loya swai lawre masado law ne se
ꯁꯤꯗ ꯐꯝꯃꯨꯁꯦ ꯅꯠꯇꯦ ꯃꯥꯅ ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯏꯄꯥꯗ ꯂꯣꯌꯥ ꯌꯥꯝ ꯀꯟꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯁꯥꯏꯟ ꯇꯧꯔꯤ ꯑꯃꯠꯇ ꯎꯗꯦ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯕꯨꯔꯣ ꯄꯨꯕꯥ ꯃꯥꯅ ꯑꯩꯁꯦ ꯃꯩ ꯃꯝꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯄꯨꯁꯤꯜꯂꯤꯕ ꯂꯣꯌꯥ ꯍꯧꯗꯅ ꯆꯦꯟꯈ꯭ꯔꯦ ꯄꯛꯆꯥꯎ ꯈꯨꯝꯐꯝꯒ ꯈꯪꯗꯦ ꯀꯨꯁꯨꯝꯒ ꯃꯇꯩꯒꯗꯤ ꯅꯣꯛꯄꯨ ꯅꯣꯛꯂꯦ ꯑꯣ ꯃꯥꯅ ꯏꯃꯧꯕꯨ ꯑꯗꯨꯃꯥꯏꯅ ꯄꯨꯁꯤꯜꯂꯤꯔꯣ ꯐꯔꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯏꯄꯥ ꯇꯧꯒꯦꯀꯣ ꯄꯛꯆꯥꯎ ꯃꯀꯣꯛ ꯄꯥꯏꯗꯦꯗ ꯈꯥꯛꯏ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅꯒ ꯋꯥ ꯍꯪꯉꯨꯕ ꯌꯥꯕ ꯃꯧ ꯅꯠꯇꯦꯀꯣ ꯁꯅꯥ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯆꯪꯂꯛꯂꯤ ꯄꯣꯠꯅꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯣꯌꯥ ꯔꯇꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯑꯗꯨ ꯀꯩꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯥꯕ ꯏꯕꯣ ꯑꯉꯥꯡ ꯅꯥꯎꯊꯤ ꯑꯃ ꯂꯧꯔꯨꯗꯅ ꯑꯩ ꯆꯣꯞꯄꯤ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯗꯨꯕꯣ ꯍꯣ ꯑꯉꯥꯡꯅꯤꯅꯅꯦ ꯃꯥꯁꯦ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯀꯥꯎꯕꯒꯨꯝ ꯇꯧꯕꯗꯨꯗ ꯑꯩꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯦ ꯊꯝꯃꯒꯦꯅ ꯔꯦꯁꯇꯨꯔꯦꯟꯠꯗ ꯄꯨꯁꯜꯂꯨꯕꯅꯦꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯀꯞꯄꯒ ꯂꯥꯎꯔꯒ ꯆꯣꯞꯄ ꯁꯤꯔꯝꯃꯅꯦ ꯑꯩ ꯚꯦꯔꯥꯅꯤꯅꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯗꯣ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯗꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏ ꯈꯪꯗꯕꯅꯣ ꯑꯩꯗꯤ ꯍꯥꯏꯈꯤꯗꯧꯕꯒ ꯃꯥꯟꯗꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯕꯕꯥꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯁꯦ ꯑꯗꯨꯗꯗꯤ ꯑꯩ ꯑꯃꯨꯛꯇꯣꯏꯕ ꯏꯀꯥꯏꯕꯅ ꯍꯥꯏꯁꯤꯅꯦ ꯌꯨꯝ ꯆꯪꯕ ꯉꯝꯃꯔꯣꯏ ꯚꯦꯔꯥꯅꯤꯀꯣ ꯐꯖꯅ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯕꯥꯅꯤꯒꯤ ꯌꯨꯝꯕꯥꯟꯁꯦ ꯂꯥꯁꯇ ꯃꯧꯅꯥꯎ ꯊꯣꯏꯕꯤ ꯇꯥꯔꯒ ꯇꯣꯛꯅꯤꯀꯣ ꯁꯥꯔ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨꯔꯣ ꯐꯅꯤ ꯊꯣꯡꯖꯔꯨꯔꯒꯦ ꯑꯩ ꯍꯣꯔꯦꯟ ꯊꯦꯡꯅ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯟꯅꯔꯅꯤ ꯂꯣꯌꯥ ꯁꯣꯝꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯟꯒꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯒ ꯂꯩꯔꯦ ꯁꯣꯝꯗꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔ ꯐꯥꯎꯕ ꯂꯣꯌꯥ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯁꯅꯥ ꯂꯣꯌꯥꯗꯣ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ ꯈꯪꯗꯦ ꯏꯆꯦ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯁꯦ ꯏꯆꯦ ꯋꯥ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯂꯣꯌꯥꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯅꯤ ꯀꯩꯒꯤ ꯃꯥꯗꯤ ꯅꯪ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯥꯞꯅꯔꯛꯀꯅꯤ ꯂꯣꯌꯥꯗꯤ ꯑꯃꯔꯣꯝꯗ ꯆꯍꯤꯁꯨ ꯂꯤꯔꯕꯅꯤ ꯅꯪꯅ ꯉꯁꯥꯏ ꯕꯕꯥꯗ ꯍꯥꯏꯕ ꯋꯥꯗꯣ ꯃꯥ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯅꯪꯁꯨ ꯃꯨꯟꯅ ꯁꯨꯝ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯃꯔꯣꯝꯗ ꯅꯪꯁꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯅꯕꯥꯅꯤ ꯈꯛꯇꯃꯛ ꯑꯣꯏꯕ ꯋꯥꯔꯤꯗꯨ ꯏꯃꯨꯡ ꯑꯄꯨꯝꯕꯗꯁꯨ ꯌꯥꯎꯔꯤ ꯌꯦꯡꯉꯨ ꯑꯗꯨꯅ ꯃꯥ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦ ꯊꯥꯖꯗꯦꯀꯣ ꯅꯇꯩꯁꯨ ꯂꯩ ꯕꯕꯥꯁꯨ ꯑꯩꯁꯨ ꯏꯃꯥꯁꯨ ꯂꯩ ꯃꯥ ꯌꯥꯝꯅ ꯏꯀꯥꯏꯔꯝꯒꯅꯤ ꯑꯗꯨꯅ ꯅꯪ ꯃꯉꯣꯟꯗ ꯂꯥꯜꯂꯤ ꯐꯖꯅ ꯍꯥꯏꯖꯧ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈꯣꯡꯊꯥꯡꯗꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯔꯕꯁꯨ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯥꯗ ꯂꯩꯕꯁꯦ ꯑꯗꯨꯝ ꯍꯧꯅꯁꯥꯅꯤ ꯑꯩꯒꯤ ꯂꯩꯇꯦꯡꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯇꯦꯡ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤꯗꯣꯏꯅꯤ ꯃꯄꯨꯔꯣꯏꯕꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯛ ꯑꯋꯥꯕ ꯑꯣꯏꯔꯔꯣꯏꯗꯧꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯅꯥ ꯑꯩꯅ ꯍꯥꯏꯁꯦ ꯁꯅꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤ ꯑꯉꯥꯡꯗꯨ ꯁꯨꯝ ꯁꯪꯒꯣꯝ ꯄꯤꯊꯛꯅ ꯃꯥꯁꯨ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯂꯣꯌꯥ ꯀꯣꯜ ꯇꯧꯕ ꯌꯥꯕ ꯇꯧꯏ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ ꯃꯄꯥ ꯃꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯏꯖꯔꯤ ꯁꯅꯥ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯁꯅꯥꯅꯤꯅꯦ ꯄꯥꯏꯈꯠꯂꯣ ꯍꯥꯏꯔꯣ ꯍꯣꯏ ꯄꯥꯏꯈꯠꯂꯣ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯅ ꯍꯥꯏꯈꯣ ꯍꯦꯜꯂꯣ ꯀꯥꯔꯇꯟ ꯇꯥꯃꯣꯗꯣ ꯑꯗꯨꯗ ꯂꯩꯕ꯭ꯔꯣ ꯑꯣ ꯂꯩꯌꯦ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯥꯀꯟꯗꯒꯤ ꯂꯣꯌꯥꯅ ꯑꯩ ꯐꯣꯟ ꯄꯥꯏꯔꯔꯣꯏ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯒ ꯊꯝꯃꯣ ꯍꯥꯏꯌꯨ ꯁꯅꯥ ꯋꯥꯔꯧꯔꯛꯇꯧꯅ ꯀꯥꯔꯇꯟ ꯑꯩ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯕꯕꯥꯅꯁꯨ ꯉꯥꯏꯔꯤ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯕꯤꯔꯣꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯃꯥ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯅꯦ ꯌꯥꯝ ꯏꯀꯥꯏꯔꯦ ꯍꯥꯏꯔꯤ ꯅꯪꯕꯨ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯔ ꯅꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯇꯩ ꯅꯅꯥꯎꯒꯤ ꯋꯥꯔꯤꯗꯣ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯏꯃꯨꯡꯗ ꯂꯩꯊꯣꯛꯂꯤꯅꯣ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ ꯑꯩ ꯂꯥꯜꯂꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯍꯣꯏ ꯍꯥꯏꯒꯦ ꯔꯇꯟꯁꯨ ꯂꯥꯎ ꯊꯥꯕꯅꯤ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡꯗꯣ ꯀꯟꯅ ꯀꯞꯄꯛꯄꯗꯒꯤ ꯁꯅꯥ ꯑꯗꯨꯝ ꯐꯣꯟꯗꯣ ꯊꯅꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯑꯉꯥꯡꯁꯦ ꯑꯣꯔꯦ ꯂꯣꯌꯥ ꯐꯨꯛ ꯍꯧꯒꯠꯂꯦ
ꯑꯉꯥꯡꯗꯣ ꯑꯣꯔꯦ ꯇꯥꯕꯗꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯅꯒ ꯆꯠꯅꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯔꯇꯟ, ꯏꯆꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯨꯑꯣ ꯁꯥꯔ, ꯇꯥꯈꯤꯅꯣ꯫ ꯁꯅꯥꯒꯤ ꯈꯪꯗꯦ, ꯑꯩ ꯏꯆꯥꯒꯤ ꯈꯟꯗꯕ ꯌꯥꯗꯦ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯔꯇꯟꯅ ꯃꯕꯨꯛꯅꯨꯡꯗ ꯑꯣ ꯆꯨꯝꯃꯤꯀꯣ, ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯀꯌꯥꯗ ꯋꯥꯖꯕ, ꯍꯧꯖꯤꯛꯇꯤ ꯁꯍꯔꯗꯁꯨ ꯊꯨꯡꯉꯔꯦ꯫ ꯂꯣꯌꯥ ꯑꯔꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯅꯥ ꯑꯉꯥꯡꯗꯣ ꯃꯅꯥꯛꯇ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯃꯥꯁꯨ ꯃꯥꯅ ꯇꯧꯈꯤꯕꯗꯣ ꯁꯨꯝꯅ ꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯣꯌꯥ ꯍꯦꯛ ꯌꯧꯔꯛꯄꯒ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯔꯇꯟ ꯈꯣꯏꯗꯅꯦ ꯏꯃꯥ, ꯑꯉꯥꯡ ꯃꯁꯥꯗꯣ ꯀꯔꯝ ꯇꯧꯈ꯭ꯔꯦ? ꯇꯨꯝꯊꯈ꯭ꯔꯕꯅꯤ, ꯁꯪꯒꯣꯝꯒꯤ ꯑꯃꯅ ꯊꯛꯆꯤꯟꯕꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ꯫ ꯄꯛꯆꯥꯎꯒ ꯀꯁꯨꯝꯒꯁꯨ, ꯌꯦꯡꯉꯨꯅꯦ ꯍꯩ, ꯃꯃꯥ ꯃꯆꯥꯒꯤ ꯃꯩ ꯍꯥꯏꯁꯤꯗꯤ ꯌꯥꯗꯦꯅꯦꯁꯦ, ꯆꯦꯜꯂꯛꯏꯁꯤꯅꯤ꯫ ꯍꯣꯏꯅꯦ꯫ ꯂꯣꯌꯥ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯎꯠꯇꯨꯅ, ꯋꯥ ꯑꯃꯇ ꯉꯥꯡꯗꯈꯩ ꯇꯨꯃꯤꯟꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯁꯅꯥ ꯀꯧꯕꯁꯨ ꯉꯝꯗ, ꯉꯥꯡꯕꯁꯨ ꯉꯝꯗ, ꯊꯧꯅꯥ ꯑꯔꯥꯏꯕꯈꯩ ꯐꯨꯗꯣꯛꯇꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯂꯣꯌꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯨꯞ ꯇꯨꯞ ꯇꯥꯁꯤꯜꯂꯛꯏ꯫ ꯇꯥꯃꯣ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯇꯥꯃꯣꯕꯨ ꯌꯣꯟꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯖꯔꯔꯣꯏꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯥꯛꯄꯤꯌꯨ꯫ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯃꯔꯤ ꯈꯪꯂꯨꯗꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣ꯫ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯩ ꯁꯤꯗꯒꯤꯗꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎꯁꯨ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯂꯣꯌꯥ ꯇꯞꯅ ꯍꯧꯒꯠꯇꯨꯅ, ꯁꯦ, ꯀꯞꯀꯅꯨꯁꯦ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯒꯤ ꯆꯝꯖꯕ ꯁꯪꯖꯕ ꯅꯇꯧꯗꯣ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯇꯩ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯃ, ꯉꯥꯡꯕ ꯌꯥꯕ ꯋꯥ ꯍꯥꯏꯕ ꯑꯃ, ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯁꯤ ꯄꯣꯊꯥꯔꯣ, ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯆꯠꯀꯗꯧꯕꯅꯤ꯫ ꯁꯅꯥ ꯂꯣꯌꯥꯗ ꯆꯤꯆꯦꯠ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯥꯜ ꯀꯣꯛꯄꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ, ꯇꯣꯉꯥꯟꯅ ꯂꯩꯔꯅꯨ ꯄ꯭ꯂꯤꯖ ꯀꯣ, ꯄꯨꯟꯅ ꯂꯩꯔꯁꯦꯕ꯫ ꯁꯅꯥ, ꯏꯆꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤ꯫ ꯁꯤ, ꯅꯪꯁꯨ ꯄꯣꯊꯥꯔꯣꯀꯣ, ꯑꯩꯁꯨ ꯏꯆꯥꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯗꯣꯏꯁꯤꯗꯤ, ꯄꯣꯊꯥꯔꯣ꯫ ꯁꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯃꯆꯥꯒ ꯃꯃꯥꯒꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯞꯄꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯑꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯊꯃꯣꯏ ꯌꯧꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫